ꯃꯁꯤꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯕꯤꯗꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯏꯟꯇꯔꯇꯦꯟ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯁꯗꯟꯂꯤ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯁꯤꯡ ꯈꯣꯡꯄꯥꯟ ꯄꯣꯔꯣꯝꯄꯥꯠ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯂꯥꯛꯑꯒ ꯄꯣꯊꯥꯅꯕ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯃꯐꯝꯁꯨ ꯑꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯀꯂꯔꯐꯨꯜ ꯑꯣꯏꯗꯅ ꯁꯤ ꯑꯩꯈꯣই ꯃꯌꯥꯝꯁꯨ ꯎꯕꯤꯔꯤꯁꯤꯅꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯤꯅ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯥꯡꯉꯦꯡ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ
ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯦꯟ ꯑꯩꯈꯣꯏ ꯕ꯭ꯔꯥꯁ ꯄꯦꯟ ꯄꯥꯔꯇꯤ ꯑꯗꯨꯒ ꯑꯇꯩ ꯕꯇꯥꯂꯤꯌꯟꯒꯤ ꯕ꯭ꯔꯥꯁ ꯄꯦꯟ ꯄꯥꯔꯇꯤꯅꯁꯨ ꯑꯩꯈꯣꯏ ꯁꯣꯏꯅ ꯃꯈꯥ ꯑꯩꯈꯣꯏ ꯆꯠꯊꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯀꯅꯤꯅ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ Thank you.